इरांगना अवाब तारे हाइदुना केंद्र की चौकट थौरांगी लेप यादे हाइना MLA हाइखाम दिंगोना हाइरी अमसुंग KSA की कुनसुबा फाउंडेशन डे पांगथोखरे खुरुमजरी ISTV न्यूज़ तराम नोक्सरी पाव संदोंग पिजरी इरांगना अवाब तारे हाइदुना केंद्र सिगी चौकट थौरांगी थबक लेप यादे हाइना सेंगमाई सिगी MLA हाइखाम दिंगोना फोंगदोखरे वफम से अपुनब खुरखुल नुपी चौकट लुप ऑफिस अमदि अपुनब खुरखुल इमा कैथल नौना संगाबगी थौरमदा मांगना फोंगदोखिबनी हाइखाम दिंगोन मखा तारदुना थोकलिब लानसिना मरम ओरगा अवाब तारे हाइदुना केंद्र सिगी चौकट थौरांगी थबक लेप यादे ngasi miyamna mahakpu support tawriba sigumna makhatana support tawbiduna lamdam sigi sakho thorangda hena kumang chawshin ba sakmai kendra mo helasi haiki slaughter house ama ko kungi oiba office ama haitare slaughter house veterinary department gi adumba han imphal west ki han office ama koi kulda asi pura ka hojik sangadri asi sangara gi certified to ali phasana check tawra ka mayamda piba healthy oiba adumba sado ko phangdene ma tawna koi kulkul sidegi puthokra ka da atoba toba imphal west ki jaga sing ko piba ngamdene sida na primary health center apam su cha de dagi laiba jaga siga su chenba sina maram morka da masi building oina tawna na bahai ko program hapa ka ko tawna na kan na si na tana ayush ki oiba dispensary amasu atoba matamda koi si ko kulkul ki si jaga sine dai ka koi si nakan de sire koi sana na thawang tawga lei hai ni suina la na nataka na covid na koi tenkhang kya da wa ba mayam pitara ka su khunchire da khara ta worsu tawiru ba mayam gi mai hoina na bahai ta ni koi punna punba gi oiba adumba office in thamna na bai kone jari hai ni suina Kangleipak Students Association KSA gi kunsuba foundation de gi thoram pangthokre nawram thong laishram lairak ta leiba laishram khulem laikai community hall da pangthokpa thoram duda KSA gi hanagi president yumnam Pradeep Kumar Thangjam Premananda Moirangthem Laxman Ningthojam Setan amadi KSA gi hojik president woriba Sukham Bidyananda sarkya ki thoram duga mari leinana KSA na chahi kun miyam ge amadi mahiroi sing gi damak thabak thogai sing tobada asoba thodang loramba laikidraba KSA gi thomi sing amasung leibak sigi hojik woriba irang sida thawaina pontha pikraba athobi sing gi mafamda minute ani tumina leptuna awap fungdoki KSA की प्रेसिडेंट सुखाम बिद्यानंदना कुनसुबम पोकुमोन लाकपद लेबाक सगी मियाम द याइफ पाउजल पीबगा लोइनना नुमिरसिना लाकपग इरोइनना पाली बलेंगाक्सिना लमदम सिदा थोकलिबा तंगदु लेतादब फिबम सि महौसागी फिबम द हंजनना होना बियो अमसुंग IDP सिंगना थेंगनरिबा अवाब सिंग येंगबिदुना मखोइबु महौसागुमना मसागी मयुमदा हंजल हननबा लेंगाकना चपचाप थौदांग लोबियु Manipur की मियाम माइरोइ लुप अमसुंग सिविल सोसाइटी सिंगना संगाई फेस्टिवल मरम सादे हाइरबसु लेंगाकना संगाई फेस्टिवल पांगथोपा असि मियामना यानिंगदब फोंगदोफम थुई अमसुंग KSA नसु फेस्टिवल पांगथोपा असि अकनब मोंगदा कंडेम तवी हाइकी KSA na makha tana mahiroi khunagi yaifanaba amasung education sector bu hen manglomda pukhananaba thabaksing leptana pangthokigani haiki asingumba Manipur miyam gi oiba miyam sentiment kaimda khangdana asum sangai festival tawugi thong ase KSA na sumaru akan mamongda yang daba phongdup seri habo humse maso ase thamjare adu maru ina KSA gi asingumba khoi gi kunsuba mabu komon thormasi lagma tamda khoi gi KSA na khoi gi mahiroi khunagi oi nai makha tana so khoi mahiroi sing gi oiba khoi yaifana ba adu khoi education sector ase uplift tawna khona ba matamda KSA na khoi makha tana mangjen thana thabak tawgini haiba homdo maso khoi mayam homda nam thamjare Sembat sagatpa apun banupi lup Sogolban Thangjam Laikai ki kuntra suba foundation de gi thoram Thangjam Lairak Lairembi lampak tapang thokre thoram duda MU gi retired professor Polem Nabachandra na preside toki advocate Haikruzam Biramani lupsigi Thomi Singh Samurai Latpam Brinda Sakhi Devi Laishram Ibempisak Devi amasung Irengbam Thoibina guest of honor na sarkya ki chief guest na sarkya ki ba Manipur Human Rights Commission gi retired acting chairperson Advocate Kaidem Mani na hai kunai sida nupi gi thodang chawi masigi manungda lupsina lodiba thodang shishu maruoi nupi lal gi matung lisingama chamapal humbudara mangada lamdam sida nisabandi sapong laktuna kunai sida soba thodang ama loduna laklaba matung lisingama chamapal marifuda state asida afaspa sanaba horaki badagi nisaban sing yauraga maira paibi polaki
लिसिंग अनि अमा गी जुन तरा निपान गी इहो जंक्शन खिबा दुदसु इमा इबेल नुपी ओइबी सिंगना असोबो थौदांग सरुक याखी लेंगाक शासन पाइबदा गवर्नमेंट की असोब लोइसंग सिंगदा नुपाना नमलबसु खुनाय सिगी अरुब तानफम वाथोक लांथोक सिंगदा नुपी सिंगना मांग थाई लमदम सिदा नुपी ओइबी सिंगना लौरिबा थौदांग असि लौरमद्रबदी खुनाय असि हंथब थाक अमदा लेरमबसु याई खुनाय सिदा इंडिया गवर्नमेंट की डबल इंजन की शासनना मियामबु हंथबा मिटियंगदा येंगदुना मणिपुर असि इंडिया की येंगलिबा मिटियंगसि थेंगनबा मचंगी मरमदुना नुपी ओइबी सिंगना डेमोक्रेटिक ओइबा खोंथांग अमा संगसिनदुना मणिपुरदा तंगदु लेताबा पुरकनना होनसि हाइखी डिपार्टमेंट ऑफ डांस एंड म्यूजिक मणिपुर यूनिवर्सिटी भारतीय विद्या अध्ययन संस्थान न्यू दिल्ली गवर्नमेंट ऑफ संकीर्तन मणिपुर यूनिवर्सिटी ऑफ कल्चर पुनः खुसम नसंदुना भक्ति मूवमेंट इन मणिपुर 18th and 19th centuries historical literary and cultural perspective haibu hiram da yumpham oraga numit nini sathagadaba national seminar hogdopagi thorama pangthokre Manipur University ki Senate Hall dang asi pangthokpa thoromduda MU ki VC Professor N Lokendra na chief guest School of Humanities MU ki Dean Professor Namairakpam Pramodini na President College Development Council MU ki Director Professor Hanjabam Sukadev Sarmana Amadi Department of Indian Language and Literary Studies University of Delhi ki Dr. Ahanthem Homen Singna Guest of Honor Singh amasung Department of Dance and Music MU ki HOD Dr. M Thoibana Organizing Secretary na saruk yaki Tongan bahiram kaya dase pathoktuna khana naina khi thoramduga mari leinana Dr. M Thoibana hai aikoi gi oza guru ahlaman singna thambiramba mahiruina ozabu khurumjaba vakti gi manungchanna thambiramba chana kanglon sing hogolakliba mirol singna kaihandana thambagi tangai fadaba lei Chief guest on saruk yakiba Professor N Lokendra na Manipur da leiriba vakti gi weba chana riba sing siga Manipur gi wangmada leiriba singa Manipur gi kala sanskriti yauna vakti gi weba da mayek sengna chatli haibada haiman ba thokloi sankritan gi ngalingai matamdagi leirakliba sakta masina vakti bu awang ma thakta pukhatli Manipur da Palamba Ningthau Garib Niwas amasung Vaigachandra na chingbana semgat lamba Manipur gi culture gi masak sing asina aikhoi gi masak takli haiki Laibak thiba thogdok ama oina tha asigi kunmanga da sangai festival duty chaluraga halakpada Kaksing police ki personal sing purakpa bus amana thomduna Laikhidrabi Fancier Higher Secondary School ki class 11 science ki mahiroi Yeripuk Singadagi Mina Bibi ki masanupi Sarina Singa Mayumgi Asiba Hakshang Yasinaba Mapurakpadagi Aroiba Mathong Mangam Pangthong Nabagidamagta Imung Manungna Laukre Sarina Singa Mayumgi Hakshang na Moktagi Halakpada Fancier School ki Mahiroi Singna National Highway 102 Fire Service Thobal ki Mamangda Paring Leptuna Sarina bu ikai kumnabu utki Sarina ki thawai na mapugi laikolda ingna chikna leirunaba thongni zakre ex gracia maramsana tobiragani treatment sathariba asokpa mahiroi adugi lying cell payment tobiragani accident thokphamda mathau ningthina tawdaba traffic staff bus adubu thorokpa driver police yauna makoi manga suspend tawragani accident thokliba maphamduda traffic arrangement ki manpower hengat halagani amadi imung manugi miyoi singda chanaba thabak pihanba yananaba mari lenaba higher authority da akanba se iduna process togani haiba wafam sing yanaba ma puraktuna asiba hakchang imung manungna laukhibani hairi Manipur lenga ki rural development and panchayati raj loishangi makhada leiba Manipur state rural livelihood mission gi lilong block na promote togduna semkiba Sanagi Kongnang Village Level Federation BLF Sarangpat Mamang Laikai gi chahi gi oiba mifam ngasi pangthoktuna kupna khana nainakre Sanagi Kongnang BLF ki management committee na sinduna Thobal district ki Charangpat Mamang Kundol community hall da pangthokpa chahi gi mifam duda Indian Red Cross Society Thobal district branch ki chairman assistant professor Kangabam Sadananda Sarugyaki Sanagi Kongnang BLF ki president Mesnam Binodini Devina Thorumapu Sarangpat Gram Panchayat ki administrative committee na hanagi committee ki hanagi chairman Sagol Sem Joyshan Kaya Club Charangpat Mamanglekai ki President Kuntrakpam Biken Lilong City Block ki BMM Mutum Jayalalita Lilong City Block ki Cluster Coordinator Neha Morangthem MIS Manager Langpok Lakpam Mira Lakshmi Livelihood Farm ki Block Coordinator Philem Jitabai Block Mission Accountant Namairakpam
Rezia amadi data entry operator Waikom Monica Sarugyaki Tongan ba self help group tarani thoina punsilaga semba sanagi khongnang BLF ki chahi gi mifam duda secretary report puthok hana pangthokraba thabak sing amasung paikhat kadaba thabak thoram singi matang da kupna khanaki BLF adugi makhada leiriba self help group singi maraktagi lusingbi amamamsu makoi gi pangthokliba thabak singi matang da wafam sing phongdok khanki sarukya khibi lusingba sing da su BLF ki maikai dagi khudol sing tamki Sahi ahum phajalaklaba mayumda hanjinba ngamdraba IDP singna mayumda hanjinjage haiba si asumba dimani mayumda hanjinjage haiba IDP mahairoi amabu state force singna tamthina phu chaikibigi thawung Sibasena na kanba mawngda yaningdaba phongdorakli Sibasena Manipur ki president N Tombina phongdorakpada nongmadalpa lakh Nomada lupa marifu mari khak piraga IDP singbu chahi ahum hena leifam safam khangdana thambiba sina pendaba kaya thorakli lengakna sangai festival namduna pangthokpagumna IDP singsu masa masagi mayumda hongjinhanba ngamnanaba state amasung central force sing sizinaduna thabak tobada kari kaiba leibage community anigi marakta thajanadaba leiri haiduna chahi ahum phajalaklaba IDP singna khangduna laklibana Masagi mayumda sangjage haibada state force na phuba chaiba toba si ka henbanli matungda asiguma thong tobiganu IDP singi demand chamada chamat chumba demand ngaktani makoi bu leiriba lengak sina ariba pambai season aduna mahousagumna khunda leita hanana bhonaga dabani amoramda national highway the free movement lehalagani haina union home minister na thajaba pirakrabasu hojik fawba free movement leitaba si kai ningai ni haiki Manipur ki hojik thukli bai issue sing si governor na luishinba ngamlaroi hairagana leiriba MLA singda anoba lengak ama semnanaba recommend tobibachu mathau tai haiki National Highway da March ki tang nipan da Honorable Union Minister Amit Shah ji na mana tang nipan ki free movement to hongane habse thingmasu leiti hai chapsu yade akhoi da state mother ki miang yeng masi no masi Shiv Sena na yade aduga amara MLA yankhai ka mapan ki responsibility authority aduga moi ki right puna mamalaga makhong sum punba makhuchu pullaga thammaga lenga ki mahut silaga leriba governor na MLA yankhai mapanduna tawbu thabuk to ngamgadra ngamoi drive do yam thumna khanbi ba mathok dai ngamoi dom legadi government formation na tawno bre combination tawbi gadab ne ba meyang gi apamo popular government na thambi gadab ne ba Tangkhul Lairik Hebesingna pastor oinaba maitena doctor engineer oinana honaringaida secretariat mitop na paikibani haina isamgi hanagi president N Rajendro Elias Boina sadongkhul gi kunmathoi suba glory day gi thoram hogdokpada phongdokre thoramduda siza hospital and research center gi MD Dr KS Palin sadongi headman Wungnauyo Kasar social activist Asang Kasar na singba singsaru yaki Asang Kasar na thoramasi sadongkhul gi khunjapuna makpunna unaraga Makhal makhagi masanada changdamnaba tongan hiramda khananenaba yauna pangthokadaba thoramamani haiki Dr KS Palinna sadongkhulasi malem thaki resort semlaga lamkoibasingi pukning chingsinpham mafam semgatpa yagani haina phongdoki thoramduda Rajendrona makha takibada hojik tangkhul lusingba kharana mitei cheiraga mokoi pendaba phongdokpa yauriba si khanthaba watpagini lamdamsida yangmaso saija amasung risang kaisingna matam sangna chief minister oina Lusing lamba khak natana tangkul IAS MCS officer kayana leiba ki thogai pukhi ahal singadu laikhidraba matungda horakliba lairik heiba naha ayambana pastor oinana balambi romda changkhibana IAS MCS oirektre mitaishu tangkul ga sabmanana IAS MCS masing yamna likle secretariat administrative ta mitopna paikibadagi aikhoi kayamuk mangjai haiba aikhoi punna khangminaba tangai fade haiki Matam ama sanglaba matam Manipur ki secretary kanan pairam gaya kanda ai gi tangkhul sinong pairam maji gi timin mun ko matam IAS mama MCS mama ivel lai gi laiwi khaba yang maso saija ivel laiwi khaba sui sangkasin aina khamila sai kuma thoi di makoi ni Manipur si gi ning thau wera ka pan bra ga athur ga di maji gi tangkhul ga maji gi naga ga plan tong ningai maram lai on paro ai ko gi Manipur si ngak matam dai gi tangkhul sinong singa chawal wal ko lawri me ni yama ko gi ra Karigino Kangdaba. Kara education le khara mangal la ko aprobasin se koi gi
Lining around the passer room, I am a room every time will be made to get through equal. Unseen cinema, the passer, whatever the idea in Kubung and Mahagana. It's holding a higher as my son such in the Maramor, Secretary Tara, Manipuri. My own Shida. Napoga, Pekatana, the Tabak of the Masimasinka and the Ra and Simon. Today, my take is so late. A society Kalodova, KSC Kalodova, Imungi Kalu, and the Maroon Equator in Darium by Dr. Rumba. And Equity, my son was in Valcarico. Aduna, Equity Secretary, and I thought of Stefani Laga. I have Maduna, it is Moisina talking without you again and the key to Tobin Charlie Sigi, Lance the Gidepina, Karimama Kangan, or quite a way, but a young girl in a car over Tamu, the Maramor, and Ningtham Thai Yorupadagi Singi Awaba Lerakpana Lamlai Kendragi Sana Sabida Laimakung Turelda MLA case Ibomsagi meeting Makada Kasada Mari Sakre Isingi Awaba Lakpadagi MLA case Ibomsana Haktingna Yengshilaba Matungda Mafam Saba Yenglaga Kasadam Singatu Sakibani Kasadam Sarakpada Sana Sabidagi Lamba Mayum Inausa Koba Kunzamana MLA case Ibomsana Kachadam Sabirakpada Tagapa Fongduraki अभी पुत्रेल में चेल लेबा कोई लेखों तुरंत सीधा सिंह कंट्रोल कभी मत मिलना सिजरबा लम्बा केंद्र की एमएलए कोई केस बब्सा मसामक्सु उन्नयन मसामक्सु लापीदना यंबिरो मतुंदा खुदक्ता जेसीबी थाबिरतना कोई सिंह थिंगमु नत्रगदि कोई सिंह वारने हैबगी कोई खुदा पामज मतुइना कोई कच्चा दाम मने थिंगना कोई जेसीबी यावना थबक सुदना लेरी कोई एमएलए बु हाइनाइते थागतचरी Manipur Mipainingai Weba Mawongda Kangno Sikpadagi Sanukpa Dengi Laina Sidagi Karadorba Sungak Naba Pandamda Governor Grievances Redressal Matter Gi Saruka Moina Health Department Ki Meeting Makada Awareness Piba Lamsang Lamzelama Bamu Laikai Basketball Ground Manakta Gilam Thaduna Chen Bahokre Environmentalist C.S. Joy Kumar Sanman Lusing Bamio Mangana Saba Awareness Piba Lamsang Lamzenadu Advanced Specialty Hospital Hari Khagok Makong Palace Compound की Managing Partner Dr. B. Gokul Chandra Sarmana Lamthaki Manipur की Tampaki District Manga Pauduna Sen Gadaba Lamsang Lamzen Lamtha Baduga Mari Lenana Dr. B. Gokul Chandra Sarmana Dengi Lena Dagi Karadora Basungak Tok Naba Wakalonda Asigumba Awareness People Lamzen Masen Basi Yamna Paba Kongtanga Mani Haiki Lamzel Si Mai Pakpa Lamzen Orasunu Haina Magna Fongdoki Sigi Ransi Hzi Akoigi Manipur da Maruena Koigi Valley area da dengue si Hazana Sandorokpa dengue si no makang dana sum Sandorokpa Misi Mina Yorokpa Sina Maram Oiraga Hairiba dengue si Karino Matau Karamna Lakpano Matam Karona Tingadagi Haibisigi awareness Pina Nabagita Makta Hairiba district Mangasi cover tok Zabani Aduga Masisida Makam Makaki Agi Tatok Tasin Haitare Mayamda Mit Mai Singnana Karamna Legetage Adigi Karam Nangakokadage Kang Siktanaba Kari Upai Labage Hibane Singbadugi Madam the Maruina Hibaranasi Pangtuk Sabni Thormaduga Mari Lenana Lamsang Lamzenadu Sen Lusingduna Sen Bayauriba environmentalist Sauduri Mayum Joy Kumar Sarmana Dengi Lena Thingna Bahonabada Department Kaktada in Topa Mahota Ekoi Sai Shanasu Kari Todang Lobay Habadu Tiba Matamuere Dengi Lena Sandurakli Basidagi Ngakoknaba Tampaki District Manga Pauduna, Lamsang Lamjel Susenduna, Miamda, Dengi Gimaramda, Awareness Pigadabani, Numidangi Matamda, Dengi Gimaramda, Miamda, Kangananaba, Tongan Torang Singshu, Pangtokani Haiki. Hauji equate to Mina Labor Yak, Madame Yamna Sumba, Yamna dreaded disease, dengue, Sikamina, Quina, fully eradicate the gay have a wapum sila under the Aquay, Department of the Topoya, Department Amaki Makada Health Department, Makapun Saliba, Equigi, Kanusing, Equination Mission, Adu my Makadaleba district, single labor, my arm ship, my curse in the way to Madam di Mipunkumaki, participation, Punaminabagi, Tangai Patula, Putina, Masida Hona, the way they have Wakalon Chitokanda, Quina, Haribachi, as a part of the governor, Grievance Redressal Matter, Haitare, Masi Gomengi, Manpogomengi, Tudigi, Quigi, Health Department, Amsun, Missengi, Madugi, Miang Makada, under the supervision of the Haribut. Port Asi Makada Quina, 5 district, she Beligi district, she Chelka campaign to Bugisa Ojaba. Wangoi Community Health Center da Nauna Samga Sagaliba Blood Bank Madi Labor Room Gipipam, Wangoi Kendra MLA Kurazam Lokan Madi, Family Welfare Directorate Ki Engineering Sale Galwinana, Yangsan Kongsata, MLA na
ngang kiba wangang libak masa ta da wangang ni haina kendra sigi hanagi ex MLA oinam lukhoi na chekon da leiba ma ki quarter da pangthokpa pawgi mifam da phongdokre magna makha taraduna kendra sigi MLA weringai da hojik paikhat liba thabak asi magna development program da hapadagi yaraktuna thabak oina onthorokpani adubu mahakti vote ka dabadagi thabak asi contractor kanana oi haiba fawba khangde ngarang nahan social media da amadi electronic media da thabak asigi subcontractor ex MLA amadi maki mayambana oi hairakpadagi mari leinaba singda hangbadagi thabak asigi contractor na G Pamaini subcontractor na S Ragumani ni haiba khanglakpani haiba thabak sida mahak amadi magi imung manunga hiram amatada mari leinade lakadoriba election sida vote lep kadoribanina hojik MLA oidrabasu miyamgi thabak tobudi leptana tawri kendra sigi mioi ama oina narak yelakpada chatuna anabagi mateng toba si hanadagi shu tawduna lakli hojik shu tawri masiga mari leinana wangoi CSC da anaba ma hangba chatpada magna MLA weringai da haplamba program oibaduna samgat sagat liba adu wangoi CSC gi doctor amadi staff singalonana yengminnaduna maki Facebook account ta thagat lubadagi asukuina kendra gi mapi mapani hairaga yengshindana laklaga haukiba tangkun manga da yengshinba chatpada media da lusingba magi wangang natana wahiwata kaya ama ngangbagi thawong asi laibak thibani kendra gi mihut ama oidrabadi kendra si paikhat liba development worksing yengshinba amadi paikhat pa yade haiba leibra hangki construction asigi matang sida aina propose tawjaraga program do hapam badani aiga amusung aigi family aigi brother siga hiramum ta mari leinade hujiki hariba building si aigi matam da program da hapam banina hospital manung da ai kendege anaba ama khakhi zu layen angba changbani ta chena adada moi building chhaw du loi garba khot khibra haidana chumna aina hona jaramba aina tawjaramba dugi ai wakhanda nungai jedana aina ai social media da ai Facebook post adi asmai tawdana lebarunga blood bank se 70% gi mayadi loire haina pojam thagat chagi yana tab nungai tabo haida authority su natane authority ga aiga kari mari leine ge usita as a people as a ai kendra gi social activism mani ain hostan du changbu da yengam mani adu da ai thagat chabani kana gumba magi maram da thabak si loi de hojik bhabo kai dawde haida ngang ba chaiba exercise to gi ai sida hiram amata ai haigi su leite public leader ama oiraga praja miyam da lan onanaba adugumba lengoi sing yawbudo madudi tohonjaningde Amoramda hauze kendra sagi MLA gi laikai da lisangani tarahomdoi taramari da Manipur Development Society MDS ki funding makhada sakiba community hall ma maki family na donation toraga sabani haina community hall asida thetliba name plate ta thariba si criminal ni community hall si MDS ki funding makhada sakibani haibagi khudang changdam se sang ex MLA gi khutta loina lei haiki 2013-14 adwaida Manipur Development Society ki makhada MDS ne lerambase sigi makhada funding sigi agency sigi funding na community hall am hojing je khoi honorable we biri basigi moi lekai de sai sanga bu loi gare praja myam da chinagare phanna Manipur Development Society de gi sa de aina ngai badi sibu hauna bra sibu chumbra karamba agency na sabano haidana sanga bu gi name plate thet pasida honorable MLA gi apok gi mingda aduga hojing honorable MLA gi apok pa leisigi mingda moina paisa puthoga chabagi moina funding taro chabagi mong community hall se moina donate tawgi oina inauguration ji tawga number plate se thele mari leina bada che irani che yabra yadabra RTI tharaga aur ai sana che ini mari leina bada Oza singi maru oiba talent uthok chanabagi pandamda ngasidagi hoduna mathang thage ahum phawba pangthokadaba DM College of Teacher Education DMCTE Imphal gi yankhai humdoi soba annual college week lisingani kunmanga kuntaruk ki thoram hodokre college gi campus da trainees union sinduna numit taruk ni sumna sathagadaba college week hodopagi thoromda trainees singi tungan ba house mari khaidoktuna march pass competition pangthoki college week hodopagi thoromduda University and Higher Education ki joint director Aribam Ramasankar Sharma, Principal Dr. Konika Khuraizam Mamadi, College ki IQAC Coordinator Dr. Anita Kangabamna, Maruiba Musing Wiki. Thoromdugi Saruka Moina College Week Sigi Souvenir Masufongki,
College asigi principal Dr. Konika Khuraijamna Ozagi sinfamda training toba lakliba trainees singna tongan ba co-curricular activities singda yumpham oiraga pangthokpa week asida saruk yaduna classroom da mahiroi sing bulairiki parakhak takpi tambibagi wangmada extracurricular activities singdasu ahenba meeting thamduna mapung phaba mi amam oinaba honabada asoba thodang lownaba amadi maikai khudingmakta lamjing lamtakpa ngamnabagi pandamda mapung phaba train tobagi tangai phadaba leibadagi college week asi College week thorum si sinbani haiki thorum aduga mari lenana University and Higher Education ki Joint Director Aribam Ramasankar Sarmana Annual College week ki thorum pangthokpana lam khudingmakta chawkhatpa purakpada hena kanaba pigani sports amadi cultural activity na leadership develop toba discipline amadi teamwork purakpada kanaba piba ngamgani haiki Bosem ki chairman khudakta sindokpa haibasi mahiroi khunaibu ikaiba pibani haina Socialist Students Union of Manipur na fongdokli Board of Secondary Education Manipur Bosem ki chairman masagi tam yodana mahaki phamsida mihoba miyoi singna lotuna duna thasagi kunmathoida paw amata pidana khudakta lokthokre chairman asi lokthokle haibasu tha ahumgi mamangda masada notice ama thaduna maram piduna khangan bigadabani loinana Bosem asi education gi yamna maruoiba autonomous body ama oibana maram waraga secretary natragana chairman gi post asi in charge oina puba haibasi lamdam sigi mahiroi singa yamna khudong chadaba leihali haujik thokaliba chairman gi in charge oina pugadoriba education s ki director oriba sina office animak paisilakpa haiba sisu asoba wahang ama oihali mahiroi singna education department da director unaba lakpa amasung Bosem da chairman unage haina lakpa matamda matau karamna unagani haiba sini masigi Thodok asimak mamang thakta Education Department ki Deputy Director waramba Git Chandrana Bosem ki Secretary in charge hoina puba matamdasu leibak irang thokrabani hairi Pawgi maraksida break matang lominase Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakdaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break tungda amhona taram noksari makha tarakba paw pizari saite thopanglup satholup na sinduna punga Heritage ga khusamnaduna pangthokpa Imphal Literature Festival 2025 ngasidagi hokre State Central Library Auditorium da pangthokpa hudopagi thoramda Indian Council for Cultural Relations ki North East Journal Director Munis Ningthozam Tripura gi eminent writer madi dramatist Subhas Das West Bengal gi eminent author madi translator Shyamal Bhattacharya Manipuri Sahityā Parishad Imphal ki President Longjam Joychandra sarugyaki Numit humni sumna sathagadaba Literature Festival sigi manung channa Loktak yengba IDP singa unaba Manipur gi puari gi mari lenaba mafam sing chatpa saireng saidinaba lairik sing gi maramda nainaba thoram kaya su pangthokani India gi tongan ba state singdagi amadi mapan leibak singdagi literature bu pamjaba singna sargyaduna pangthokpa haudupagi thoramda Somantoral haina mingthonba North East ki khomjinba saireng lairik amadi Aishwarya Vikram Nadhena iba Manipur Diaries haina mingthonba lairik ani su phongki Imphal Literature Festival ki convener Sarachan Thiamna Festival sigi matang da high literature na maram oraga Manipur gi literature ga mapan gi literature ga samnahanba thong ama oina festival si pangthokpani saruk yaba lakliba India mapan gi foreign writers sing asina festival yauram laga hankraga Manipur gi thokliba thodok wathok fazaba mayam asi khangminabagi asoba thodang ama lori maramaduna festival sina Manipur ga mapan ga samnahanbada asoba saruk yari haiki अखोगी बांग्लादेश की ममिंग लेरबा कवि अबिद फैसालना अखोगी मणिपुर अल्पदु रेना लाइरियमा इरे फोंगपा मसिना बेंगोली पारैब मयामसिना लाइथु पार मणिपुर सनबकी अपाम इखौलांबा नै अदगी श्रीलंका की ममिंग लेरबा अइबा अयातुराय संतन हाइरिबा मा मसामुनसु अखोगी मणिपुरदा हाइरि फेसिंग यावरमका
हनखर कांदा मागी लाइरी अमा मणिपुर निनाय फुकल कौब लाइरी अम फोंगी अमसे तमिल लोनदनी सुमाइना अखोइगी मणिपुर थोइबा थोदो वा थोग अदि मपान थोइ म्याम सि सुमाइना उन्नबा वारी सानबा खंगमिनबगी मपुंगु पांदम दुनी अदुन हंदकी फेस्टिवल सिदसु अखोइ मपानदगी अंगोला दगी अदगी थाईलैंड दगी याउरी इंडिया मनुंगदा अखोइगी वेस्ट बेंगल दगी त्रिपुरा दगी असम दगी याउरी सिगी फेस्टिवल सेना मपानदा मसक तापी अचौबा फेस्टिवल सिना मणिपुर मपान मसक तापी अचौबा रोल अमा लौरी Disable waraba angang singda asam khudul tamduna New Hope Life Foundation for Disabilities ki taramari rak suba function for differently able persons day thoram ngasi pangthokre Jawaharlal Nehru Manipur Dance Academy da pangthokpa thoram duda Manipur International University ki director Ningombam Amarjit New Hope Life Foundation for Disabilities ki president Santa Takhelambam Imphal West ki district subject matter specialist Swarajam Devla Devi Manipur University of Culture की उमंगलाई हराउबा डिपार्टमेंट की हेड ऑफ डिपार्टमेंट डॉक्टर ngangbी चनुना सरुक याखी लोइना थोरम सिगी सरुक मोइना डिफरेंटली एबल पर्सन सिंगी माइकई दिगी टोंगान टोंगान बा इसै जगोइ सिंगी परफॉर्मेंस सिंग उठकीबगा लोइना निंगथम थागा मरी लेनबा खुदोल पोत सिंग सुयन थोखी New Hope Life Foundation for Disabilities की ट्रेजरर चिंगांगबम असाना डिसेबल वरबा अंगांग सिंगी मतिंग पांगनबा पांदमदा फाउंडेशन असि लिंखटकीबनी ngasi फावबदा डिसेबल की आई कार्ड पायरम दबा अंगांग कया आई कार्ड पायहनख्रे मसिदा नतना अंगांग चनी यांखैरोम महि मसिन तमहनख्रे मखाता नसु डिसेबल वरिबा अंगांग सिंग लैननबा होम ओइना सादुना अंगम मतेंग पांगनबसु होनरी हाइकी डिफरेंटली एबल पर्सन मैम सिंगसिगिदमक्ता अखोइना अखोइगी एसोसिएशन सिना ngamjaba अखोइगी मोइगी मतेंग पीनबगे अखोइना तौजबा प्रोग्राम नि अंगांग सिंगसिगी अवाना पा अखोइनासु मफम मफम कया कयादा अखोइना ससदना मोइबो कराइदा करी कमाय कमाय वाटपा खोटपा अखोइना जुम थिजनजरगा अखोइना अंगांग सिंगसिगी मोइगी सर्टिफिकेट कई लोखचरगा अखोइना मोइगी अंगम मतेंग खतंग पांगजगेना अखोइना तौजबनी तकिना अखोइना सेंगना ngachai winter section oibanina अखोइना मोइगी blanket कुंबा कईगुंबा खतंग कनो तौजगेना तौबनी अखोइना दुम मफम मफम स्कूल गुंबदा अखोइना दुम ट्रांसफर तौरगा मोइसे तमजब मोइगी अनक जगह येंगागसु अखोइना दुम थाजब हाइतारे अंगांगसिंगसे अखोइगी चथागजब प्रोग्राम बुदि अखोइना होम अमा सारगा अखोइ पांगैदा अखोइगी लम लैजरे होजिक्सि मोइसिंगसे होम सिदा लैजरगा मोइगी चानाजब सिंफमसिंगसे अखोइना पिजरगा मोइगी कनो तौब हाइतारे अखोइना सिनजबनि मोइसे लैनबगिदमक्ता खुदोंग चाबसे खतंगदि वाटलिबा अखोइसे हौखिबा नवेंबर 15 दा वांगोई केंद्र के एमएलए खुराइजम लोकेन मदी फैमिली वेलफेयर इंजीनियरिंग सेल की मिहुत सिंगना हौजिक वांगोई सीएससी दा नौना समगत सागतलिबा ब्लड बैंक मदी लेबर रूम की फिबम यंगसिन खोंगचत्ता थबक असि सब कॉन्ट्रैक्टर हानगी एमएलए ओनाम लुकोय मदी माकी मयामबनी हाइना हाइकिबा दु सेसांग निंगथीना यंगहौदना हेक्ता हाइकिबा वाफमनी हाइना फैमिली वेलफेयर इंजीनियरिंग सेल की एई थियाम रोनेल कुमार ना ngasi पौमिसिंग उनाबा मद फोंगदोखरे मांगना मखा तारदुना हाइरिबा थबकसिगी कॉन्ट्रैक्टर ना जी पानमैनी अदुगा थबकसिगी सब कॉन्ट्रैक्टर ना एस रघुमनी ना ओइबनी यंगसिन खोंगचत अदुदा महाकना सब कॉन्ट्रैक्टर की मिंग लान हाइकिबदु सेक्शन हौदबदगी सोइकिबनी मसिगिदमक्ता लेबाक मियाम ना ngakpiu हाइना फोंगदोखी वांगोई केंद्र की ऑनरेबल एमएलए श्री सर लोकेन सिंहगा अखोइ वांगोई सेसीदा ब्लड बैंक अमसुंग लेबर रूम अनि सि सागतपक तौबा मतम सिदा अखोइ जॉइंट इंस्पेक्शन अखोइ चचरुइ थबक सुबा खोटपसिगी मतंगदा कॉन्ट्रैक्टर कनानो हाइदना हंगबा मतमदा कॉन्ट्रैक्टर जी पामेने ना हाइ सब कॉन्ट्रैक्टर कनानो ना हाइबा मतमदा सब कॉन्ट्रैक्टर ना एक्स एमएलए खोइगी सार लुखोइ को अमदि मागे मयामबा अमजदुमनी नि हाइना हाइखिबदो मदु अखोइना कन्फ्यूजन में लेबदगी लानबनी हाइदुना सेंगदोकचरी मुन्ना थिगलरो मतुंगदा मदुगी थबकतुगी कॉन्ट्रैक्टर से हौजिक एस रघुमनी सिंह ओइदुना लेरमे हौजिक हाइबा पोट असिदा अखोइगी सार लुखोइ अमदि मागी मयामबगा हिरम असिदा करिगुंबा अमत मरी लेनदे हाइदुना मीडिया की थोंगदा एपोलोजाइज तौजरी अमरमदा प्रेस मीट अदुदा सरुक याखिबा सब कॉन्ट्रैक्टर एस रघुमनी ना हाइकिबदा हौकिबा नवेंबर 15 दा वांगोई की एमएलए मदी फैमिली वेलफेयर इंजीनियरिंग सेल की मिहुत सिंग लाक्तुना यंगशन बिरंबा अदु यामना फै अदुबु थबकसिबु छुरिबा मंगोंददी खंगलंबा मत लेते वांगोई सीएससी दा हौजिक समगत सागलिबा ब्लड बैंक मदी लेबर रूम असि महाकना सुबनी थबकसदा एक्स एमएलए ओनाम लुखोय मदी माकी फैमिली गा करिगुंबा हिरम मतदा मरी लेनदे मतुंगददी मियामदा वाफम अमा फोंगदोक्त्रिङैदा मुन्ना थिजिलबा मतुंगदा फोंगदोकपियु हाइकी तांग 15 लेओ पनमिकिदा अखोइगी इंजीनियरिंग सेल का ऑनरेबल एमएलए
श्री मिंगोइन पंजरब सी कुरारियम लोकेंगा पुनन जॉइंट इंस्पेक्शन लाक्तुना हाइरिबा थबक से सुरिबा कॉन्ट्रैक्टर ओरिबा अइंगोंदि इन्फॉर्मेशन अमत पिरमदना हाइरिबा थबक से जॉइंट इंस्पेक्शन लागा मोइना येंबिरमे येंबगी मतम असिदा इ अमदि अखोई ऑनरेबल एमएलए ना एक्स एमएलए सी ओनाम लुखोय अमदि मागी मयाम श्री जदुबु हाइरिबा थबक सिगा मरी लेनबगिदा सुबनि हाइदना ताकपिरमबदो मधुगी पोतो मयामदा अरानबा ओइना संतोकपिरे हाइरिबा थबक असि अइ सामंगना सुजबनी हिरम असिगी मतंगदा श्री एक्स मिनिस्टर लुखोय अमदि मागी मयामबा जदु हाइरिबा मखोय अनि श्री थबक सिगी मतंगदा हिरम असि मतंगदा करिगुम मरी अमत्ता लेनते हाइरिबा थबक सिदा मयामना लान उगिदोबा सुगुम्बा सेरान तुरानबा पावसे हाइबिगनु मीगी जे सोकपयाबा अदुगुमदा राजनीति की अदुगुम खुदोंग चाबे लोबे थबकतो मदु मतुंगदा मुंग तोबिगनु हाइदना आइना मीडिया की थोंगदा आइना सेंगतोकजरी CAG of India की मीटिंग मखादा AG ऑफिस मणिपुर सिंधुना क्वालिटी एश्योरेंस इन डिविजनल अकाउंट्स हाइब हिरमदा नोमगी ओइबा वर्कशॉप मंगरांग जेम हॉल इम्फाल द माई पाकना पांगथोखरे प्रिंसिपल अकाउंट जनरल अथिको चलाइना हौदोप थोरमदुदा युमखाइबम होमेंद्रो आरके दीपंकर अमसुंग किरण लाइश्रम चीफ इंजीनियर सु मरुओइबा मिथुंगना सरुक याखी मखाताना पांगथोकपा सेशन मरी लेबा वर्कशॉप अदुदा डिविजनल अकाउंट की थौदांग वर्क्स अकाउंट की मगुन हेनगत हननबा होनबदा थेंगनबा इशूसिंग अमदी IFMS न सिंगबगी मतंगदा वाफम कया सु खनननखी District level की थाकता नोमगी ओइबा स्पोर्ट्स इवेंट फॉर चिल्ड्रन विद स्पेशल नीड्स लिसंगनी कुनमंगा जेरिबाम डिस्ट्रिक्ट की लखीपुर द लेबा ICD कैंपस ता DPO समग्र शिक्षा जेरिबाम डिस्ट्रिक्ट में अचीवमेंट ऑफ राइजिंग माइडन ARM अनि न सिंधुना पांगथोखरे JDO जेरिबाम TS अमुरासी अमदी डिस्ट्रिक्ट यूथ अफेयर्स एंड स्पोर्ट्स ऑफिस DYASO जेरिबाम P सोमेंटाना हौदोकपा नोमगी ओइबा थोरमदुदा डिफरेंटली एबल वरबा माहिरोइसिंगना मखोइना ngamjaba masana singda saruk yaduna pangthokpaga loinana mana mathum singsu mखोइदा yenthokhi ICD Lakhipur ki secretary O Anita na Jiribam district leiba differently able warba tongan ba school da leiba angang sing punsinduna annual sports si pangthokpani angang sing asina ka hena akan ba masana sanaba ngamdrabasu मखोइना ngamjaba makhal makhagi masana da saruk yaduna sports asi mapung phana pangthokre haiki समग्र शिक्षा अभियान जो जिबाम डिस्ट्रिक्ट का अचीवमेंट ऑफ राइजिंग माइडन अनि सिपुंसल लगा स्कूल असिंग लेबा आंगसिंग लोइनाना स्कूल दा इंक्लूसिव एजुकेशन दा लेबा आंगसिंग पुनमक होजरगा स्कुम्बा एनएस स्पोर्ट्स में सी पांथोक सबनी राम को हजि बैडमिंटन बॉची लमजेन को रेस मैम अदुगा थ्रो मखन सुना दगी इंडोर गेम दा कैरम दगी लूडो चेस सिलसिंग मैम मको Federation of Civil Society Organization Folks Manipur na Samidlon da mipal tang da balamdam sigi mipum khudingmak senthok leina hingnana ba pandam da Manipur gi tongan ba mafam singda nga yokpa sengum thaba madi matam gi mahi marung sing lomi miyam da agriculture amasung horticulture department ka khusamna duna paikhat pa thabak thorom gi manung chana Folks Kaksing district ki lomi chama henmada department ani ga khusamna duna ningtham maru marang sing yen thokre Thorumduda Folks Kaksing District ki President N Lukoy amadi atay thomi sing saruk yaki ngasi November 28 gi hoduna kunmapan fawba sathagadoriba second North East Para Sports Meet lisingani kunmanga Assam gi Nalpara Road Saru Sajai da liba Indira Gandhi Athletic Stadium Guwahati da hodokre अपुनबा नॉर्थ ईस्ट की परा प्लेयर मसिंग सातरेट रोम सरुक यागदोरी मणिपुर की ओइना डॉक्टर किरण येंद्रेंबम सोशल एक्टिविस्ट ना सिप डिमिशन ओइदुना मदी मणिपुर परा ओलंपिक एसोसिएशन की प्रेसिडेंट कांगजम बीरेंद्र मसुंग GA अंजन शर्मा की लिसिंग मखादा सनरोय तरामापल ना सरुक यागनी हाइना तरोंबदु सुमनतगी सनरोय तरेट अमदी ऑफिशियल मंगा सरुक यागनी Kasigi Hogdokpagi Thoromga Mari Lenana North East Para Sports Meet Lisingani Kunmangagi Organizing Secretary Rajib Dena Welcome Address Piduna Minister of Sports Madi Youth Welfare Nandita Gorlosa Riniki Vuyan Sharma Organizing President Second North East Para Sports Meet 2025 Ramesh Chandra Jain Chairman Sevana Singh Singh Maruiba Myoy Singoina Sargyaki Hauzik Manipur gi oina National Highway Singh da satpe याबगी खुदोंग चाबा मदी फ्लाइट टिकेट की ममल वांगबना मरम वरगा स्पॉन्सर तोबिनब लेतबना मरम वरगा सेकंड
North East Para Sports Meet asi Manipur gi sanaroi mapung phana saruk yaba ngamdabani haina Manipur team gi chief demission oina saruk yariba Dr. Kiran Yandrem bemna phongdorakli. Housing Aviation Ministry dagi flight ki ticket mamal asi autonomous body oina leiriba airlines singna lepning ba mamal da leptuna Manipur gi oina di yengsin binaba leitraba magumna leikhibana ticket ki mamal launing ba mong da loba sina players singi ning ba kai ba madi ninghana ba haibadu oihale Lengak leitragasu president rule manung asida athuba matamda flight ticket ki mamal wangliba si kupna yengshin hodaba taragadi tongan ba sports masana kayada mingshat purakliba masung malem gi oina India gi oina su asoba phida ama kanba ngamliba iramdam Manipur si games and sports ta maning hankiduna sports hub of India ni haina kanduna lakliba sigi phida si mangkiba yabagi akiba su leire Adumakbu haukiba chahida player taramathoina gold medal manga silver medal manga amadi bronze medal ani fangduna apunba medal masing tarani thoi fangbang ngamki handaki second North East Para Sports Meet lisingani kun manga asidashu mamangumna apunba medal taradagi tarani thoi fawba phangba yai haina thajaba thamli haiki Hawjik loisilakpada maruoiba paw amuka hanna pizari Irang na awaba tare haiduna kendra ki sakot thorang di lepya de haina MLA Haikam Dingo na hairi amasung KSA gi Kunsuba Foundation Day pangthokre Ozu pawbagi oina di matang sida ISTV News loisinjari bereng tabi de bapuna makpu amuka hanna kurumjari